2023 May 3 horoga Manipur da chathakhiba irang asina maram morakana akhoi tongan tongan lampham kayada lampham gi laibak thiba thodok ta laikhidraba adugumlaba moigi thamama macha masusing letana mahitamalakliba adugumlaba trust ama khangni ma trust asina tawribasina karino makoina tawribasi kai kaino makoina maraibak thiraba angang mahairoi kya mahi masing tamankhre amadi kyam yamna tamhanba ngamgadawri makoina karaidagi sen thumna kamaina hoji trust achi chalaiba haibadu matangda punna khangminabi tanjaduni akoina lominanaba sen saribasi hoi ahambada laksege akogi trust na tawriba thabakse karino akoina hoji kai tawnaba pandam thamni habdu matangda myam punna khangminabi tanjadu lominas 2024 की 2 February दा अखोइना ट्रस्ट से register trust ओइना लंपेन की register officer चलगा अखोइना फॉर्म तौजेगी कोगे वाखल मानबा खरा पुंजन जरगा अवाना तारबा इमुंग सिदा खमथेन अवामा तारबा इमुंग सिदा education support amadi livelihood की अखोइना मतेंग तौजेबनी ट्रस्ट सिगी मरोइबा पांदम दी हगोलगलिबा नासिंग तुंगी युमब्रेल ओगेदबसिंग अफबा लंबीदा angam macang da khona lamjing ba amadi awana tarbai mungchingda magi hadi humanitarian ga support oina khoina ngam mateng bangba husi pobada angang 92 di sponsor tawre angang amada angang amada lising 3000 lagin 8000 bo bisang da tawjabani akoi ima trust na mayam gi da makta angam basang da khona gi haibagi achobo achetpa thajaba magal loina na akoi punna lepseri tawi ba thawak myam je chen yaudragadi yadeko chen je kamaina akhoi financial je kamai akhoi members na khajinaraga dum tawbra aduga atopadagi sponsor la phokpa leibra aduga mating pangiba miji gi akhanaba miji kamaina akhoina kamaina select tawi haibudi matang du tamugi wakhalon da kadang tham akhoi hojiki conflict sida leigidraba akhoi imung manung sing da lehoriba awaba se si yenga akhoi imung manung se support tawsi angang gi lehoriba singsida akhoi education support to phajana pi sena khalaga aduna menoba focus da akhoi na target tawraga atopa mayam am su tamong makantana haibi ba atopa mayam am akhoi relief camp mating pangba medical aid piba adagi akhoi na atopa thabak mayam am su akhoi flood relief kumba social activities mayam am tawba sa si mayam su tawi adu akhoi menoba focus di sini total loina hojik lai ba akhoi angang gi masing se akhoi na identify tawba da around 117 mulai ba sigi manungda akhoi angang 92 di sponsor tawramne ba handak tha se yamna nuai ba paw na handak tha se angang ani ama sponsor tawbi again haire adini angang 94 surani aduga adu matung da muk angang 300 yamaga akhoi gi mapan da leba akhoi organization amana angang 300 je pulap sponsor tawjarage na haire ba adugi commitment pire tha amana di amani da di adugi 300 di bo akhoi hapsan mangam mani ba yamna achauba achievement amani akhoi gi ko sponsor se kadai da gino sponsor si ani thongna khai duwe koina mapan dagi lakpa sponsor haiba ma akoi gi manipur manung dagi lakpa sponsor haiba ma mapan dagi lakpa sponsor sina around 70% oiba akoi gi sponsor me am mapan ayam bane ba aduga akoi gi manung dagi internally akoi masen support tong na ba sina around 30% sina akoi manung dagi lae mapan dagi ayam ba khombi rak pa di akoi gi ichan dp na mapan da ama lai ma se mumbai da thabak tawga lai bani mana akoi gi mamang sahi gi july che adugi mamang dagi akoi da sponsor ani mu lai rame ba akoi angang ani kitan sponsor tawar me ba dibawde july sida mana akoi trust da yobi rak padagi mana adude da mo akoi ai khara khomaken tawraga mana tam tam sum khomgalak pani ba ayam ba ma loi khomak pani around ai have 70 to 80% ma loi khomak palak pani aduga around 20% amna akoi mayam da keno tawraga akoi khangna sana ba singda tawnaga adu maina khomjarak pani ba tamo sigi je akoi angang jina mahi tambaje si karai bo yongna tamoina mating pangi dono haidi samna class na si lehoba nga am khala seba example ni ko adu maje class 10 bok je tamoina mating to widura natraga or 12 fo natraga magi chapchaba sinpham ama khangri bawa mating je to widura haidi tamoi gi charok akangna ba amadi lemdana adu kaya bongno habsu su charok na thambiyo akoi ne sponsor ama da chappa matamda akoi ne moida haise angang sigi makta noina pasa katang pibirakano haiba pasa katang piba natana angang sigi mentor uma oibiu ozam oibiu aduga angang sibu sembiu haibne ba aduna haibadi angang siga mentor sing siga moigi sponsor sing siga interaction program tawbiba moida report card thabiba adagi di moigi tumgi lambi laik laik su tambagi tumgi lambi amadi career sembiba haitare ko adumai tawraga akoi gi program se akoi gi sponsorship program se adumai tawraga sinjabane aduda pari na haige kyam kuina tawbi dino haiba akoi gi matam laite ba akoi ne sponsor ga yanari basidi angang sibu mi oidri baudi masagi oina lepa ngamdri baudi angang sibu sembiu haibane ba tamo sponsor je
ꯃꯄꯥꯟꯗꯒꯤꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯦ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯇꯥꯃꯣ ꯍꯣꯏꯅ ꯆꯪꯁꯤꯜꯂꯤꯕꯗꯨꯗꯤ ꯃꯍꯩꯔꯣꯏ ꯑꯃꯗꯨ ꯃꯤ ꯑꯣꯏꯗ꯭ꯔꯤꯐꯥꯎꯒꯤ ꯃꯁꯥ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯐꯥꯎ ꯃꯤ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯍꯥꯏꯕꯅꯦꯕ ꯁꯤꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯃꯤꯗꯨꯅ ꯃꯥꯗꯣ ꯑꯉꯥꯡꯗꯨꯅ ꯍꯦꯛ ꯃꯤ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯂꯦꯞꯄ ꯍꯥꯏꯕꯁꯤ ꯃꯔꯛꯇ ꯃꯥꯁꯨ ꯈꯨꯗꯣꯡꯊꯤꯕ ꯈꯣꯠꯂꯛꯄ ꯊꯣꯛꯂꯛꯄ ꯌꯥꯏ ꯇꯥꯃꯣ ꯍꯣꯏꯗꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯊꯦꯡꯅꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯖꯩꯑꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯣꯏꯅ ꯃꯔꯛꯇ ꯄꯩꯁꯥ ꯂꯦꯞꯈꯤꯕ ꯈꯣꯠꯈꯤꯕ ꯇꯧꯕꯁꯤ ꯇꯥꯃꯣ ꯍꯣꯏꯗ ꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯦꯅꯦꯖ ꯇꯧꯔꯤ ꯇꯥꯃꯣ ꯍꯣꯏꯅ ꯀꯩꯀꯩ ꯊꯦꯡꯅꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯝꯇꯪ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔꯗꯒꯤ ꯄꯩꯁꯥꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯆꯕ ꯇꯥꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯁ꯭ꯄꯣꯟꯁꯔꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯃꯣꯏ ꯃꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯃꯣꯏ ꯊꯕꯛ ꯑꯃ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯍꯔꯒꯤ ꯃꯄꯥꯟꯗ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠ ꯀꯅꯦꯛꯇꯤꯕꯤꯇꯤꯒꯨꯝꯕ ꯂꯩꯇꯕ ꯃꯇꯥꯡꯁꯨ ꯌꯥꯎꯔꯛꯄ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯠꯇꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯝ ꯊꯥ ꯑꯃꯗ ꯂꯦꯞꯄꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯁꯤ ꯑꯗꯨꯝ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯊꯥꯔꯤꯕ ꯄꯩꯁꯥꯗꯨꯗꯤ ꯃꯣꯏꯒꯤ ꯊꯥꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯂꯥꯏꯅꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯃꯣꯏꯒꯤ ꯅꯣꯡꯃꯒꯤ ꯍꯤꯡꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯃꯌꯥꯝ ꯊꯧꯗꯣꯛ ꯃꯌꯥꯝ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯨꯝꯗꯨꯗꯤ ꯊꯥꯗꯕ ꯌꯥꯗꯕꯅꯤ나 ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯥꯏꯕ ꯊꯥꯕꯁꯦ ꯀꯗꯥꯏꯗꯒꯤ ꯊꯥꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯩꯖꯗ꯭ꯔꯕ ꯐꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯥꯏꯖꯅꯔꯒ ꯃꯣꯏꯒꯤꯗꯤ ꯊꯥꯒꯤꯗꯤ ꯁꯣꯏꯕ ꯌꯥꯗꯦꯀꯣꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯋꯥꯠꯄꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯦꯜꯂꯒ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯑꯦ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇ꯭ꯔꯁꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯦꯅ ꯑꯩ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯇ꯭ꯔꯁꯁꯦ ꯊꯥꯖꯔꯤꯉꯩ ꯃꯤꯒꯤ ꯑꯦꯛꯁꯄꯣꯁꯔꯁꯦ ꯍꯦꯜꯂꯛꯇꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯇꯥꯃꯣ ꯍꯣꯏꯅ ꯀꯃꯥꯏꯅ ꯎꯍꯜꯂꯤ ꯑꯗꯨꯒ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯅ ꯚꯤꯛꯇꯤꯃꯥꯏꯁ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯊꯧꯕꯁꯤꯡꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯎꯕ ꯃꯇꯝꯗ ꯃꯤꯠꯇꯩ ꯄꯤ ꯊꯥꯕ ꯈꯪꯍꯧꯗꯦ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯒ ꯂꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯐꯦꯃꯤꯂꯤꯁꯤꯡꯒꯤ ꯌꯨꯝ ꯌꯨꯝ ꯆꯠꯂꯤ ꯑꯩꯈꯣꯏ ꯁꯔꯚꯦ ꯇꯧꯋꯤ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠ ꯃꯃꯥꯁꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯃꯣꯏ ꯏꯟꯀꯝ ꯔꯤꯁꯣꯔꯁ ꯌꯦꯡꯉꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯔꯦꯟ ꯅꯨꯡ ꯂꯦꯡꯉꯣꯏ ꯄꯤꯔꯒ ꯑꯉꯥꯡꯁꯤꯡ ꯌꯣꯛꯄ ꯅꯣꯡꯃꯒꯤ ꯍꯥꯊꯤ ꯍꯥꯊꯤ ꯁꯨꯔ ꯑꯉꯥꯡꯁꯤꯡ ꯌꯣꯛꯄ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯦ ꯂꯣꯏꯅ ꯒ꯭ꯔꯥꯎꯟ ꯁꯔꯚꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯇ꯭ꯔꯁꯀꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯩꯅ ꯔꯤꯄꯣꯔꯠ ꯄꯤꯖꯩ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔꯁꯦ ꯄꯤꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯏ ꯄꯩꯁꯥ ꯊꯥꯔꯛꯄ ꯃꯇꯝꯗ ꯕꯦꯡ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯇ꯭ꯔꯁꯀꯤ ꯑꯦꯀꯥꯎꯟꯗ ꯊꯥꯕꯤꯔꯛꯏ ꯑꯗꯨ ꯊꯥꯔꯛꯄ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯀꯥꯎꯟ ꯕꯦꯅꯤꯐꯤꯁꯔꯤ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯑꯦꯀꯥꯎꯟꯗ ꯑꯦꯗ ꯇꯧꯔ ꯊꯝꯃꯤ ꯄꯩꯁꯥ ꯊꯥꯔꯅꯤ ꯊꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯉꯥꯡꯁꯤꯡꯗꯨꯗ ꯔꯤꯁꯤꯞ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯕꯤꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯗꯣꯅꯦꯁꯟ ꯄꯤꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯃꯨꯛ ꯄꯩꯁꯥ ꯌꯧꯔꯛꯑꯦ ꯑꯉꯥꯡꯅ ꯊꯥꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯐꯣꯔꯋꯥꯔꯗ ꯇꯧꯋꯦ ꯃꯌꯥꯝꯅ ꯊꯥꯖꯔꯤꯉꯩ ꯇ꯭ꯔꯁꯁꯦ ꯆꯥꯎꯈꯠꯇꯣꯏꯅꯤ ꯃꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯀꯨꯞꯇ ꯂꯣꯏꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯑꯣꯏꯕ ꯀꯩ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯇꯥꯃꯣꯒꯤ ꯑꯣꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃ ꯑꯣꯏꯅ ꯀꯩ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯉꯁꯤꯁꯦ ꯇꯥꯡ 31 ꯀꯣ ꯑꯗꯣ ꯂꯥꯛꯏꯕ ꯇꯥꯡ ꯑꯣꯒꯁꯀꯤ ꯗꯦꯠ 16ꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯁꯤꯟꯖꯅꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔꯁꯤꯡꯁꯤꯒ ꯁ꯭ꯄꯣꯟꯁꯤ ꯍꯥꯏꯕꯗꯤ ꯃꯇꯦꯡ ꯐꯪꯉꯤꯕ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡꯈꯩꯁꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯩꯅꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯅꯕ ꯁꯦꯝ ꯁꯥꯖꯔꯤ ꯊꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯅ ꯂꯦꯞꯇꯣꯏꯅꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕꯤꯌꯨ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯊꯥꯖꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯂꯦꯞꯄꯤꯔꯛꯀꯗꯕ ꯀꯩꯅꯣꯅꯦ ꯑꯗꯨꯅ ꯑꯉꯝꯕ ꯆꯥꯡꯗ ꯍꯣꯠꯅꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦꯅ ꯏꯁꯣꯔ ꯑꯃꯗꯤ ꯏꯁꯣꯔꯗꯒꯤꯁꯨ ꯊꯧꯅꯤꯖꯔꯤ ꯑꯗꯨꯒ ꯃꯍꯩꯔꯣꯏ ꯆꯥꯝꯃꯒꯤ ꯃꯌꯥꯔꯣꯝꯁꯤ ꯃꯌꯥꯝꯅ ꯊꯥꯖꯍꯜꯂꯀꯥꯟꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯁꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯄ ꯉꯝꯗ ꯇꯥꯔꯁꯨ ꯑꯩꯗꯣ ꯊꯥꯖꯍꯜꯂꯀꯥꯟꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯁꯦꯝꯃꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯁꯤꯒꯨꯝꯕ ꯒ꯭ꯔꯨꯞꯁꯤ ꯏꯃꯥ ꯇ꯭ꯔꯁꯀꯨꯝꯕ ꯒ꯭ꯔꯨꯞꯁꯤ ꯃꯌꯥꯝ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯀꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯁꯣꯠꯊꯕ ꯂꯩꯇꯅ ꯑꯃꯅ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕꯁꯨ ꯑꯩꯈꯣꯏ ꯏꯂꯤꯇꯤꯕꯤꯒꯤ ꯃꯥꯏꯀꯩꯗ ꯂꯩꯖꯩ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯒꯨꯝꯂꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯨꯝꯕ ꯏꯃꯥ ꯇ꯭ꯔꯁꯀꯨꯝꯕꯁꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯈꯣꯏꯒꯨꯝꯕꯁꯤ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯈꯣꯏꯁꯤ ꯊꯥꯖꯕꯤꯔꯒ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯇ꯭ꯔꯁꯀꯨꯝꯕ ꯀꯌꯥ ꯊꯣꯛꯂꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤꯒ ꯂꯣꯏꯅꯅ ꯇꯥꯃꯣꯕꯨꯁꯨ ꯊꯥꯒꯠꯆꯔꯤ